ngasi video meeting tabiri ba mayam pro ku ta amna okchaba ga loibin nei kai khumna jari ngasi mayam da khudol tam jari ba video ase akhoi gi Sylhet jail ni Sylhet jail gi wall ni mayam da jengali se Sylhet jail ngamai maram je asida akhoi gi Lamyanba Hijam Irabat na 1940 gi matam da jail asida leirami asi jail asida leiba matam da communist leader Hemango Vishas amasung Jyotirmoy Nondiga Fangnaduna Sigi Mathangdegi Mahak Communist Party Linkatuna Communist ki Canada Sharuki Aki Haina Warilei Mathangda 1943 da March ki Tang Kungidura Jail Asidegi Mahak release Fangna Thoki Asini Mayam the Yanganduna Jailina Manung the Changwasu Ngamdabana Mayam the Fadana Yanganbanandre Asuma Pande Yanganbire Mayam Ponoko Tagachari